ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel ꯕꯨ subscribe ꯑꯃꯁꯨꯡ like ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯂꯣꯏꯀꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯣꯅꯤꯀꯥ ꯀꯧꯏ ꯂꯩꯐꯝꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ 2010 ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ 9ꯅꯤ ꯃꯥꯃ ꯑꯅꯤꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯅ ꯏꯟꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯃ ꯑꯃꯒꯤꯅ ꯃꯆꯥ 3 ꯁꯨꯏ ꯅꯨꯄꯤ 2 ꯅꯨꯄꯥ 1 ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯂꯩꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯁꯦ 10 ꯄꯥꯁ ꯇꯧꯔꯒ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯇꯤꯀꯦꯠ ꯀꯛꯂꯒ ꯍꯜꯂꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯃꯄꯥ ꯃꯆꯥ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯪꯒꯁꯦ ꯍꯦꯛ ꯃꯥꯟꯅꯩ ꯏꯃꯥꯒ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕ ꯌꯥꯎꯔꯕꯅꯤꯅ ꯃꯥꯃ ꯑꯍꯟ ꯍꯣꯏꯗ ꯂꯦꯛꯄ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯍꯦꯛ ꯅꯥꯀꯟꯗ ꯕꯨꯠ ꯁꯥꯟꯅꯕ ꯑꯍꯜ ꯑꯃꯁꯨ ꯂꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯄꯨꯡ 1 ꯇꯥꯔꯦ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯑꯍꯤꯡꯗ ꯃꯤꯀꯞꯁꯦ ꯍꯦꯛꯇ ꯊꯣꯛꯑꯝꯃꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯁꯤꯗ ꯃꯨꯔꯨꯝ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯑꯃꯅ ꯂꯥꯏ ꯈꯨꯔꯝꯕꯗꯧꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯕꯥꯛ ꯈꯨꯕ ꯃꯈꯣꯟꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯀꯤꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯇꯨꯝꯗ꯭ꯔꯤ ꯖꯥꯠ ꯃꯈꯟ ꯃꯣꯟ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯈꯩ ꯉꯥꯟꯕꯒ ꯏꯅꯦꯗ ꯑꯩꯅ ꯋꯥꯔꯤꯗꯨ ꯍꯪꯉꯤ ꯁꯨꯃꯥꯏꯅ ꯑꯍꯤꯡꯗ ꯊꯪꯅꯕ ꯌꯨꯝꯁꯤꯒꯤ ꯅꯥꯀꯟꯗ ꯃꯨꯔꯨꯡ ꯁꯣꯟꯕ ꯃꯈꯣꯟꯁꯨ ꯌꯥꯝꯅ ꯇꯥꯏ ꯈꯨꯕꯥꯛ ꯈꯨꯕꯁꯨ ꯇꯥꯏ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯍꯪꯉꯝꯃꯤ ꯏꯅꯦꯗꯨꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯀꯤꯔꯤꯅꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯈꯤꯗꯕ ꯏꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯑꯁꯇꯤ ꯍꯌꯦꯡ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯆꯥꯛ ꯇꯣꯛꯑꯒ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯨꯝꯃꯝꯕ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯁꯨꯝ ꯂꯣꯏꯁꯜꯂꯝꯃꯤ ꯃꯥꯅ ꯁꯦꯂꯝ ꯆꯥꯔꯝꯕ ꯃꯐꯤ ꯃꯔꯣꯟ ꯀꯌꯥꯗꯨ ꯊꯨꯞꯇꯨꯅ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ ꯁꯨꯝ ꯀꯥ ꯑꯗꯨꯗ ꯂꯣꯏꯁꯟ ꯇꯥꯁꯜꯂꯤꯉꯩ ꯆꯦꯔꯪ ꯑꯃꯗ ꯑꯉꯥꯡꯗꯨꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯈꯔ ꯌꯣꯝꯃꯒ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯐꯤ ꯑꯉꯧꯕꯗꯧꯅ ꯇꯧꯕ ꯈꯔꯁꯨ ꯆꯦꯔꯪꯗ ꯆꯦꯠꯅ ꯌꯣꯝꯃꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯁꯤꯕꯨ ꯏꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯏꯅꯦꯗꯨꯅ ꯀꯩꯅꯣ ꯌꯦꯡꯁꯤ ꯀꯤꯁꯤꯗꯣ ꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯒ ꯆꯦꯔꯪꯗꯨ ꯀꯤꯁꯤ ꯊꯣꯛꯄ ꯍꯧꯔꯝꯃꯤ ꯀꯤꯁꯤꯗꯣ ꯑꯍꯥꯟꯕ ꯊꯣꯔꯛꯄꯗ ꯀꯩꯁꯨ ꯇꯧꯗꯦ ꯑꯔꯣꯏꯕꯒꯤ ꯀꯤꯁꯤ ꯊꯣꯛꯄ ꯍꯧꯔꯛꯄꯗ ꯃꯈꯣꯏꯁꯤꯡꯒ ꯃꯊꯛꯇꯨꯗ ꯒꯣꯔꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯃꯄꯥ ꯆꯞ ꯆꯥꯅ ꯗꯣꯡ ꯅꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯐꯨꯈꯪ ꯍꯦꯛ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅ ꯌꯦꯡꯅꯩ ꯀꯤꯁꯤꯗꯣ ꯂꯣꯏꯅ ꯊꯣꯛꯑꯒ ꯌꯦꯡꯂꯨꯕꯗ ꯏ ꯈꯔꯁꯨ ꯇꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥ ꯃꯆꯦꯠꯇꯨꯁꯨ ꯁꯪꯂꯤ ꯇꯧꯔꯒ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ ꯀꯨꯟꯗꯣꯒ ꯆꯦꯡꯒ ꯅꯨꯡ ꯈꯔꯒꯁꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯈꯣꯏ ꯏꯅꯦꯗꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯏꯆꯥꯁꯦ ꯃꯤꯅ ꯏꯗ ꯊꯃꯥꯏꯕꯤꯔꯝꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯄꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯇꯨꯝꯕꯒ ꯌꯥꯗꯦ ꯃꯄꯥꯟꯗꯁꯨ ꯇꯝꯅꯕꯗ ꯂꯣꯏꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯇꯣꯛꯑꯒ ꯃꯄꯥꯟꯗ ꯀꯩꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤꯉꯩ ꯂꯩꯈꯤꯗꯕ ꯏꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯀꯥꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯉꯪꯉꯝꯕ ꯏꯁꯩ ꯑꯃ ꯂꯩ ꯍꯥꯏ ꯏꯁꯩ ꯑꯗꯨ ꯉꯪꯕꯒꯤ ꯈꯣꯟꯊꯣꯛ ꯁꯨꯔꯗ ꯁꯨꯝ ꯏꯁꯩ ꯉꯪꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯃꯄꯥꯟꯗ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯋꯥ ꯉꯥꯡꯅꯔꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯀꯅꯥꯅꯣ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯩ ꯉꯪꯉꯤꯁꯤꯕꯨ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯅꯦꯅ ꯀꯞꯄꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯄꯥꯝꯖꯅ ꯉꯪꯖꯔꯝꯕ ꯏꯁꯩꯅꯤ ꯕꯦꯝꯃ ꯏꯃꯥꯕꯨ ꯀꯩ ꯑꯣꯏꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯏꯅꯦꯗꯨꯗꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯛꯏ ꯈꯔ ꯑꯃꯅ ꯏꯅꯦꯗꯨꯅ ꯀꯞꯄꯤꯗꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯈꯔ ꯑꯃꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯅ ꯀꯤꯅ ꯑꯩꯈꯣꯏꯁꯤ ꯀꯥꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅꯔꯝꯃꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣই ꯆꯪꯉꯛꯑꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯈꯨꯖꯣ ꯂꯩꯈꯥꯝ ꯊꯝꯐꯝ ꯈꯪꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯈꯔ ꯊꯥꯗꯣꯛꯁꯤ ꯀꯥꯁꯦ ꯂꯥꯏ ꯏꯟ ꯇꯧꯔꯤꯅꯤ ꯈꯨꯖꯣ ꯂꯩꯈꯥꯝ ꯊꯥꯗꯣꯛꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯁꯨ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯊꯪꯅꯔꯤꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯂꯩꯇꯕ ꯌꯥꯎꯏ ꯈꯪꯗꯕ ꯃꯈꯩ ꯐꯣꯡꯅ ꯍꯦꯛꯇ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣ ꯐꯟ ꯆꯣꯡꯕ ꯊꯤꯟꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯅꯔꯒ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯗꯨ ꯌꯦꯡꯅꯔꯝꯃꯤ ꯑꯉꯛꯄꯅꯤ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯏ
aduga kibanasu yomi isasi. Angandugi sorato sonkraba matungdaydi damnarmadu kayadu pakpakti tawrakidre. Aduga makoy ahansingde sorat loikibaga yumyumda loina hanaki. Lesabi akoy karana matam kara leuko haidina angang akoy karana sorat loirapo matam kara makhatana leithaba tarami. Aidi mamagi masanipi amaga matam pumbada aiga leiminarami. Numitoy bani sa sakumda wari sana duna sak sum thongningay khoi jayana ingonda sumna hairei. Monica imaboklo kapisi hangai. Aina mukhangde ne male do nang amukta sangbiro sodana hairami. Ibani sodum sahi suling. Aina budi kitang halli. Adu eraga suming adum kaunarami. Baduda jayana as ay tomda sang batarli. Lawan ang sang musi sak do mulaban na tro hangai. Baduda ina mukhoy sak budi lori. Hoy sang mura sila o haidana. Ibani si inehan gi ka domda sangami. Matamaduda ko'y inehan di ka manung aduda layramdi. Jayagay gasukay no si di haidana ibani sa pakanarami. Wana kapiba makhola do lay kidaba inang nupido magi ka digi wayrami. Matamaduda ko'y inehan sumagi ka da sangay. Ibani na kina layramaduda inehan na su. Kaya dawragay hanggang pada ibani na warito tamami. Maduda inehan na kayo no suraswang krasipaw. Hujipok tawri ibo. Ay di tadi ni hairi. Jayana mo imabo hujikta ni kapa magato krisi. Ako di imabo ko iraboy ning dana. Kasida sangami ni hairi. Adamay na numitudagi ang mukyum sida tamnaba si haure. Tamnaba do di karabulari. Ko'y inehan si to'y na wantagan ba masutawri. Maduda ko'y nakaliba na todo wato maya matoki baduda. Wada na haksang swandabagi tawri ni kanna. Hospital na puraga doktor de yung halubada. Doktor na su hidak pudi dum tharei. Adu eraga su inehan si dum yamna tuina wan tharami. Maduda ko su karigum makhara singnaba haurami. Nong may malakpada su ina wari tammi. Ma inehan si tuina wan thagali. Doktor su yengaga hidak su sari. Adu pati adum wan thai khairami. Maduda imana adu di kamdawri bazano. Noy mamana di khangbro hangai. Maduda ina su hoit khangbani khummi. Madudagi imana mamhanga wari sanaraga. Maiba maibi yung tuba matamda. Ako'y inehan si matanupida toksan birambaduga. Mana na iya tamay biraga layrami. Toksan biri ito sumakoy yung tangnaba. Maiboy babusanaba ahlado na wayrami. O na di inehan si masada jantra siraga. Kanang aktok badigi tam na paki. Ay so ito na kuy na layba yada ba nina. Adumay na matam krado na layramaga. Yung dahi siya mukhalami. Ay gisumuk laybag tiba tawdo si muktora kidoy ni. Tawdo thokraba matung sahiyan ni ke matungda mo. Ako'y yung si imagay gawa na duna. Saba loirak pasida. Ako'y masi corona narga kaybo. Adoom duna sadki. Imana ako'y watado ka salamday matam karawali ngay sitana. Amo ko'y gahek yung tang nabadalay ba. Iyamba mayam na laybag tiba tawdo maso toki. Ako'y gayum tang nanalay ba yung masida dadamalay. Masi nupi ang ang sulay rabani. Tawdabu dada sa karam matung sadi. Disapasa sa salaga masi nupi ang ang da. Yam na uat na iba tawrami. Magi saray da kang mangamda na. Magi nupi do masasing puraga mapamda sa atki. Magi nupi ang ang sakraba matung. Dada sa numito magi kadagi sutok torak ti hayda na. Mayamba do nagtong tin mada tamalagta badagi. Ventilator matakado da moratun targa. Karga yung mada husiki dada si. Magi kamanong aduda tauriyalaga, sirga layrambasi. Mayam na urak padagi at may na tauri kang badagi. Mayam changda na kadugi tongdo pakairaga. Tugay ba tauraga tauriyalami do loktarami. Adum sirek padag aduda. Dadado na laikidraba matung apoy masu yam na kananari. Miya mga sang nabayadriba matam maduni. Ay na matam aduda wakiba kikibado nga siso kaungdri. Dadado na hiklay kidabaga makoy kada murung sonba makon. Upu soro singba makon. Thong kasi hekta sabdra taurga bangnaw na kaurakpa. Holi kasi hekta sakairakpa. Ay sumatuda kimanda na kapami. Imagi managta sulati ala matanbi. Adugo matamaduda imasi corona nare haibasi kandri. Maramde besen kapanong hegaan baga. Imasi narakpani. Maduda isi inang nupi makaurga hinglek minarami. Inang nupi dudi kizabaga kang banati. Ponwari sasado na. Ehing siya madi sutum-tumdi. Maduday na mangun na tam na ngangut tam na rin siya ng tao yadro. Aso na pagiwi na mangun na purami.
Maduda manasu chiche nakse yamna kimale haire. Masigi matung laikidaba dada adugi sorat mayada pana thauri yaliba kado atudagi mi ani hung wari sanabagi mawongda makonse aina ahingda tarami. Maduda aina kaino mi kanamta sulaiba nate natraga dadagi mamanaba khara ahing lekpa laiba zara. Asumna ise siriba dada adugi mayambagi masanupida aina numituda phone taurami. Abi manoi kaka hoida mi lakpa mali ngasidi wari sanabagi makon tai hangami. Abi manamuk sisya kaino kanamta laktabani surat waraga kado thugaraga puboka khwelei duni hairei wado tabada ise karino mataukre mihun gasi sudre madudaina so hoi thammo asumna phola donam thamnarami matam madudaina kakadugi surat swankiba loiba ngaibada wabasi karida hairuni imasu test tobada corona wirami aiso imagi manakta leirabanina positive poirami aduga imadi hospital da dum pukre aduga ina quarantine tokphomda leirami mafam adula leiringai imagi aroiba mikoba du phau quarantine center adula leiringai aisi uhauramde kitanga na khangna magadi imadu ngasi su hingnamgadabani matamduda ina ki khiba kya du ngasi pho kautri aigi haibabu khujul lekham duklatin thanbana matam aduda aigi thawairammi adu imaga dada adugi makoyani siramdai matam aduda moyani na siramdai matam oibagi rasu khangde ahing aduda upak intharakpa makhon kupak khubagi makhon si yamna ahing aduda ina tarami aise ahing so kya tumba yagande imana koi thadoga salamdai kana narga leiringai matam aduda su sumangda mi amana kupak phurga kopthoropase aina da tai koi imadi sukta taramde onadi ima sumadu tarami dasina madu laya phataba sing aduda ima bu lobula amdagi kopthora abajani aduga thauri yalaga lekhidaba kakadugi kadu su hojipok tamnabada mafamdu mi leiba ngamdri koidmagi ka mana leiramba ka adubati ugaigra ka su adu wairaga su adu mafamadai du karino badum thoga leiri numitu su lekhidaba dada adugi mayambaduna numidang mapan thorokpada thauri yankhiba mapa aduda musi musi nupa ama lepaga leiramdada mayam adusu pakhatkidana mayam changdana numitto laknarami akhoi ga su yamna tainana leirabanina makoigi make adumna phatpa thungnaw ama aina swang hangamde dong phadawi sungi manabi laga thungnaw do hange tawbada phau aini manabi singa thingami masini mayam hamki wari ani suwa wari sumuk mayam da khudon tamjage wari segi mungda sengba thokiba thogdo maki wari ne matam adu do khoi baba si yu yamna ngawi aduna matam pomade imaga dum khana seina ba tawrame akhuju matam adu da angang su khara oide tawdabu yamna wakhan ta da ba haibadudi oidre kari tauri kari sali haibasidi akhuisu adum khangame imaga babaga sum khanarakpadagi akhoi isilna wani se imana mapamda puduna laame imana mapamda khoiga loinana lakpaduda mamana de imada lahaningamde adubu imasu babagi mari chakri kaya aduda khangba ngamdadana akhoi puraga lakhibani adumaina khose tha mamuk imagi mapamda leiraba matung nongmade aina adai imanaba kharaga sanaruraga numidang waram tarakpadagi yumda hanjalakpada imagi mapam thungan sakphamada waidu kharaga swanga sui ada waidu da nupi masap yungna lepaga leiramme madudai swanga khara oire ima wereboi nungdana ima kaidorino aduda hangamme maduda daida lepamidu wamata khumakti mamai swaina uge phangamde sumai se mana sungma mapam adumna pusanaba honare laibok phabadi khoi mana ise numit tare yumda hanjalakte haidana mapana thorakpada aise sumadaida lepamaga asongma maraktodu sum changsankhiba ma imana uramme ima swaigi yongi tawadu ibungo aduda kaidorino yumda sangwa haidana kaure matamaduda ise kyan khangta hek taramme nupiduna sum changkhredo ise haipet yangamaga imagi manak tamna sensalamme imana soengonda kadaidano nangna hujik change tawrido hangai madudeni ima sida nupi ma lepamme aduda sumai sumana kaubugum tawi hairamme aina dumna haibaduda ima su haipet make dumda yengi aduga engonda ibungo hengkade sanaba salaga su numita adringai yumda salongna halau lawa imungda sangase haidani ima gaiga sangminare akhoi su matam aduda mama se lai sanai haibase khangamde adubu imadi khangabajani baba su yu thakchen ama mathing khangdaba makai akhoi bu kaubula ine haidana imagi mapamda laktuna thungandagi
ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯧꯔꯒ ꯍꯦꯛꯇ ꯆꯪꯉꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯀꯧꯕꯅꯤꯅ ꯕꯕꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯒꯤ ꯑꯗꯨꯝ ꯇꯣꯏꯅ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯤ ꯕꯕꯥꯅ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯊꯣꯛꯑꯔꯣꯏ, ꯅꯄꯥ ꯃꯥꯜꯂꯤ ꯀꯧꯔꯤꯁꯤ, ꯅꯪ ꯊꯣꯛꯎꯆꯣ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯣ ꯕꯕꯥ ꯍꯥꯏꯌꯨ꯫ ꯃꯥꯝꯇꯣꯟꯅꯁꯨ ꯕꯕꯥ ꯅꯪ ꯁꯤꯗ ꯌꯨ ꯊꯛꯆꯟ ꯂꯥꯛꯄꯗꯨ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯏꯃꯥꯅ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯕꯕꯥ ꯂꯥꯛꯄꯗ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯕꯕꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯌꯦꯔꯨꯝ ꯁꯪꯒꯣꯝ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯂꯩꯔꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯏꯕꯨꯡꯉꯣ ꯕꯕꯥꯒ ꯑꯥꯗ ꯆꯠꯈ꯭ꯔꯁꯤ, ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯒ ꯁꯤꯗ ꯂꯩꯖꯍꯧꯔꯁꯅꯤ, ꯕꯕꯥꯒ ꯑꯥꯗ ꯂꯩꯔꯨꯔꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯇꯜꯂꯤ, ꯅꯪꯒꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯏ, ꯆꯠꯂꯁꯨ ꯏꯃꯥꯒ ꯏꯆꯟꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ꯫ ꯑꯗꯨꯒ ꯕꯕꯥ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯥꯝꯇꯣꯟꯅꯁꯨ ꯌꯥꯝꯅ ꯁꯥꯎꯏ, ꯕꯕꯥ ꯅꯪ ꯂꯥꯛꯀꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯂꯩꯕ ꯃꯐꯝꯗ ꯑꯩꯗꯤ ꯅꯣꯏ ꯎꯅꯕ ꯂꯥꯛꯄꯅꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯆꯪꯉꯨꯕ ꯅꯠꯇꯦ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯅꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯕꯕꯥ ꯁꯤꯗ ꯂꯩꯔꯝꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯏꯃꯥꯗꯤ ꯊꯣꯛꯑꯣꯏ ꯍꯥꯏꯕꯅꯤ, ꯕꯕꯥ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯄꯨꯡ ꯊꯦꯡꯉꯦ ꯑꯩꯁꯨ ꯑꯁꯥꯏꯗ ꯀꯨꯏꯅ ꯂꯩꯕꯁꯤ ꯀꯤꯖꯩ, ꯆꯪꯉꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯆꯥꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯕ, ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ, ꯍꯣꯏꯁꯦ ꯆꯪꯉꯣ, ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯆꯥꯔꯦ, ꯕꯕꯥꯗꯤ ꯆꯥꯔꯝꯈꯤꯔꯣꯏ ꯌꯨꯅꯝ ꯉꯥꯛꯇ, ꯕꯕꯥ ꯅꯪ ꯌꯨꯝꯗ ꯍꯜꯂꯣꯀꯣ, ꯃꯊꯪꯗꯤ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯃ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯕꯕꯥꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯄꯥꯏꯔꯒ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯏꯅ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯄꯥꯝ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯀꯤ ꯈꯪꯅ ꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯃꯥꯅ ꯄꯨꯡ ꯊꯦꯡꯅ ꯃꯄꯥꯟꯗ ꯊꯣꯛꯎꯕꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯦ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯦꯡꯅꯔꯨꯗꯨꯅ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯥꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯅꯁꯨ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯒꯅꯨ, ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯅ, ꯏꯆꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯣꯟꯅ ꯑꯐꯕ ꯑꯣꯏꯔꯛꯑꯣꯏ, ꯅꯣꯏ ꯍꯜꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯥꯝꯇꯣꯟꯗ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯁꯤꯗ ꯂꯩꯔꯤꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ, ꯅꯪ ꯅꯨꯄꯤ ꯊꯤꯔꯣ ꯑꯗꯨꯒ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯐꯖꯅ ꯄꯥꯟꯅꯕ ꯍꯣꯠꯅꯧ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯅ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯍꯌꯦꯡꯋꯥꯏ ꯅꯪ ꯃꯤ ꯂꯩꯔꯛꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯝꯇꯣꯟꯁꯦ ꯁꯥꯎꯒꯠꯂꯛꯏ, ꯏꯆꯦ ꯑꯩꯉꯣꯟꯗ ꯏꯆꯦꯅ ꯇꯥꯜꯂꯛꯀꯗꯕ ꯅꯠꯇꯦ, ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗ꯭ꯔꯤꯗꯣ ꯃꯗꯨ ꯍꯥꯟꯅ ꯌꯥꯁꯤꯟꯅꯅꯕ ꯇꯧ, ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯇꯧꯔꯛꯈ꯭ꯔꯤꯁꯦ ꯃꯔꯝ ꯌꯥꯝꯅ ꯂꯩ, ꯅꯈꯣꯏꯅ ꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯟꯁꯤꯡꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟ ꯑꯩ ꯏꯇꯣꯝꯗꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯁꯤ, ꯃꯤꯅ ꯍꯥꯟꯅ ꯐꯠꯇꯕ ꯍꯧꯔꯛꯄꯒꯤꯅꯤ, ꯏꯇꯣꯝꯗ ꯂꯩꯔꯦ ꯈꯟꯅ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯀꯤꯅꯕ, ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯕꯤꯔꯛꯏ, ꯀꯤꯕꯗ ꯑꯍꯤꯡ ꯀꯌꯥꯅꯣ ꯑꯩꯅ ꯇꯨꯝꯈ꯭ꯔꯤꯗꯕꯗꯣ, ꯑꯩꯁꯨ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯀꯌꯥ ꯃꯔꯨꯞ ꯑꯃ ꯇꯥꯟꯅꯩ, ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯍꯦꯛ ꯍꯟꯇꯣꯛꯈꯤꯕꯒ ꯑꯃꯨꯛ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯃꯤ, ꯃꯣꯏꯅ ꯇꯧꯔꯛꯄ ꯄꯣꯠꯁꯤꯗꯤ ꯃꯣꯏꯒ ꯃꯥꯟꯅꯅ ꯑꯩꯁꯨ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ, ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯃꯒꯦ ꯈꯟꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯏꯆꯦ ꯍꯣꯏꯅꯁꯨ ꯈꯪꯉꯝꯒꯅꯤ, ꯊꯥꯏꯅ ꯏꯆꯦ ꯍꯣꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯑꯩꯁꯦ ꯀꯌꯥꯝ ꯆꯝꯅ ꯍꯤꯡꯉꯝꯒꯦ ꯍꯥꯏꯕꯗꯣ, ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅꯁꯨ ꯏꯄꯪ ꯄꯪꯕꯅꯤ, ꯑꯄꯪꯕ ꯑꯩ ꯈꯛꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯗꯨ, ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ, ꯑꯇꯩꯅ ꯅꯤꯉꯣꯜ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯅꯈꯣꯏꯁꯨ ꯅꯌꯨꯝꯗ ꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈꯤ, ꯌꯨꯝ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯗ ꯉꯥꯏꯍꯧꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯉꯥꯛ ꯁꯦꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯏꯆꯦ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯒꯅꯨ ꯇꯥꯛꯄꯤꯔꯛꯀꯅꯨ, ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯇꯧꯔꯤꯅꯦ, ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯥꯛ ꯁꯦꯜꯂꯤꯅꯤ ꯈꯨꯝꯃꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯒ ꯄꯨꯜꯂꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯁꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯡꯁꯨ ꯄꯥꯛꯏ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯁꯥꯎꯔꯛꯀꯅꯤ, ꯃꯤ ꯄꯨꯁꯜꯂꯛꯀꯅꯨ ꯍꯥꯏ, ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯐꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗ ꯁꯥꯟꯅꯔꯨꯁꯦ ꯇꯥꯛꯄꯗꯒꯤ ꯅꯨꯃꯤꯠꯁꯨ ꯆꯪꯗ꯭ꯔꯤ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯉꯛꯄ ꯃꯇꯝꯁꯨ ꯑꯣꯏꯔꯛꯑꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯑꯄꯥꯛꯄ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯈꯔ ꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯔꯤ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯜꯂꯒ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯏꯃꯥ ꯈꯛꯇꯪ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯏꯑꯣꯡ ꯏꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ, ꯀꯨꯏꯅꯗꯤ ꯁꯥꯟꯅꯒꯅꯨ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣ, ꯑꯗꯨꯒ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯄꯥꯛꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯔꯕꯣꯜ ꯁꯥꯟꯅꯔꯤꯉꯩ ꯑꯉꯥꯡ ꯑꯃ
ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡ ꯌꯦꯅ ꯈꯥꯔꯣꯝꯗꯒꯤ ꯀꯟꯅ ꯀꯞꯄꯛꯏ꯫ ꯏꯃꯥꯒ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯅ ꯃꯅꯤꯡꯗ ꯆꯦꯟꯁꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯗꯨ ꯀꯤꯅ ꯀꯤꯅ ꯀꯔꯤꯅꯣꯃ ꯊꯦꯡꯅꯈꯤꯕꯒꯤ ꯃꯑꯣꯡꯗ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯄꯨꯀꯞꯇ ꯀꯞꯄꯛꯑꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯃꯥꯝꯇꯣꯟꯅ ꯁꯥꯟꯅꯕ ꯂꯥꯏꯗꯨ ꯃꯥꯌꯣꯛꯅꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ, ꯆꯠꯂꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ, ꯅꯨꯃꯤꯠ ꯇꯥꯔꯛꯑꯦ ꯁꯥꯟꯅꯕ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯣꯏꯅ ꯍꯣꯏꯔꯒ ꯄꯨꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯌꯨꯝꯗ ꯊꯤꯟꯖꯟꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯅꯈꯣꯏꯅ ꯐꯨꯔꯨꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯐꯨꯗꯦ ꯃꯁꯥ ꯃꯇꯣꯝꯗ ꯀꯞꯆꯔꯝꯕꯅꯤ ꯈꯨꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠꯇꯣ ꯌꯨꯝꯗ ꯍꯟꯖꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯃꯁꯥꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯕ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯒꯤ ꯌꯨꯝꯗ ꯍꯟꯖꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯏꯆꯦꯁꯤꯗ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯝꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯤꯡ ꯀꯧꯁꯜꯂꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯅ ꯄꯨꯁꯜꯂꯛꯏꯔꯥ? ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡꯈꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯍꯟꯒꯅꯨ꯫ ꯇꯥꯕ꯭ꯔꯥ ꯁꯅꯥꯇꯣꯝꯕ ꯅꯪꯁꯨꯅꯤ? ꯃꯤꯒꯤꯗ ꯁꯥꯟꯅꯔꯨꯔꯒ ꯑꯩꯒꯤꯁꯤꯗ ꯍꯦꯛ ꯆꯪꯉꯛꯑꯕ ꯅꯪ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯑꯩꯅ ꯐꯨꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯃꯥꯝꯇꯣꯟꯁꯤ ꯌꯥꯝꯅ ꯀꯤ꯫ ꯑꯗꯨꯅ ꯃꯥꯝꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯀꯞꯄꯝꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯃꯆꯥꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯉꯥꯡꯗꯨ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤ꯫ ꯏꯃꯥꯁꯨ ꯄꯥꯎꯗ ꯇꯥꯕꯗ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯝꯇꯣꯟꯁꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯆꯪꯉꯝꯃꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯈꯔ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤꯗ ꯁꯥꯟꯅꯕ ꯆꯪꯉꯨꯔꯒ ꯊꯣꯔꯛꯄꯗ ꯇꯧꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯝꯇꯣꯟꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯃꯌꯥꯝꯅ ꯍꯦꯛꯇ ꯑꯣꯏꯅꯅ ꯐꯣꯡꯅꯗꯤ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯅꯨꯡꯗ ꯁꯨꯝ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯑꯒ ꯇꯨꯝꯕ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯎꯔꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯏꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯄꯥꯈꯠꯅ ꯅꯨꯃꯤꯠꯇꯨꯗꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯕꯕꯥꯁꯦ ꯃꯔꯛ ꯈꯔ ꯂꯥꯛꯄ ꯂꯦꯞꯄꯨꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯎꯅꯕ ꯂꯥꯛꯆꯕꯖꯥꯠꯅꯤ꯫ ꯏꯃꯥꯅ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯊꯣꯡꯒꯥꯟꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯕꯕꯥ ꯂꯥꯛꯄ ꯈꯨꯗꯤꯡ ꯁꯥꯏꯀꯜ ꯑꯃ ꯂꯩꯔꯛꯎ ꯂꯩꯔꯛꯎ ꯍꯥꯏꯕꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯂꯩꯔꯒ ꯄꯨꯕꯤꯔꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯄꯥꯈꯠꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯁꯨ ꯀꯣꯟꯅꯗꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯝꯇꯣꯟꯒꯤ ꯏꯃꯥꯒ ꯕꯕꯥꯁꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯃꯥꯝꯇꯣꯟꯗ ꯏꯕꯨꯡꯉꯣ ꯅꯚꯥꯏꯁꯦ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟꯗ ꯄꯥꯈꯠꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯁꯦ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ꯫ ꯏꯃꯥꯗ ꯃꯃꯤꯠꯅꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯀꯔꯥꯏꯗꯩꯅꯣ ꯈꯪꯗꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯄꯨꯊꯣꯔꯛꯑꯒ ꯕꯕꯥꯁꯤ ꯃꯥꯝꯇꯣꯟꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯍꯥꯏꯔꯛꯑꯣꯁꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯁ꯭ꯋꯥꯏꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯕꯩꯅꯤꯗ ꯈꯨꯝꯃꯤ꯫ ꯑꯗꯨ ꯕꯕꯥꯅ ꯃꯥꯝꯇꯣꯟꯒꯤ ꯃꯔꯝꯗꯁꯨ ꯈꯪꯕꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯗꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅꯁꯨ ꯅꯨꯃꯤꯠꯇꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯌꯦꯡ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯗ ꯏꯃꯥꯅꯗꯤ ꯏꯌꯥ ꯌꯥꯅꯤꯡꯗꯕ ꯑꯃ ꯇꯧꯏ꯫ ꯐꯅ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯗꯨ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯁꯤ ꯌꯥꯔꯝꯗꯦ꯫ ꯊꯦꯡꯉꯁꯨ ꯍꯟꯈꯤꯒꯦ, ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯂꯧꯁꯜꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯕꯕꯥꯅ ꯁꯥꯏꯀꯜ ꯂꯩꯕꯤꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯁꯤ ꯅꯨꯃꯤꯠꯇꯨ ꯄꯨꯡ 10 ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯍꯟꯈꯤ꯫ ꯏꯃꯥꯁꯨ ꯍꯌꯦꯡ ꯕꯕꯥꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯗꯅ ꯄꯣꯠꯆꯩ ꯂꯣꯏꯁꯟ ꯇꯥꯁꯟꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯗꯤ ꯃꯈꯣꯏ ꯑꯁꯣꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯎ ꯂꯥꯛꯈꯤ, ꯇꯨꯝꯕꯗ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ꯫ ꯏꯃꯥꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯗꯛꯇ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯌꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯕꯕꯥꯅ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯈꯣꯏ ꯂꯧꯕ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯇꯅ ꯆꯦꯟꯊꯔꯤ꯫ ꯕꯕꯥꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ ꯈꯪꯖꯔꯝꯃꯒꯗꯤ ꯆꯦꯅ ꯕꯕꯥꯕꯨ ꯀꯣꯟꯖꯔꯝꯒꯗꯕꯅꯤꯀꯣ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯏꯌꯨꯝ ꯑꯁꯦꯡꯕꯗ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯃꯨꯛ ꯍꯥꯞꯄꯗꯒꯤ ꯕꯕꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯩꯆꯥꯛꯀ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥꯎꯔꯦ, ꯑꯗꯨꯅ ꯆꯦꯛ ꯁꯨꯕ ꯆꯠꯇꯨꯅ
Ima ichanupi makhoi seba tawduna aisu thabak kana suduna paisa kana taali. Wari sina loisalakpada mamtona sanariba bhut pren laitin singa do yamna tamthiba mo oi. Maduwa hek thengnarubada mi amata ngasi pau hingdri. Hojik so khoi mamto lai sanari. Mayam ani suba wari si matanga saila loijare. Ahum suba wari sumuk mayam na kunon tamjage. Wari se sahi nipan muk sure. Posang bang kolop haina lay. Akoy ga moy ga se khonu nga mamamne. Koluga sida babon kumari haidana malay. Masi mi sukya phatte. Hinglenga ja masa mamok ba sukya yanaramde. Ako na marbon sanari ngay. Ising kara haijala. Tana raga sayna karakan. Adumayna karatawi. Moygi sumang se karasu sawi. Nongmadi abuk kumari si. Letrin da thawri yalaga siramme hai. Letrin chu sidogle numito da mathaw mangam suluwede. Mantoptagi karidagi mayam changdana khalame. Magi kawirambadudi sidokta bazane. Tamnabasu sumna tamnabaga natte. Numitpo taragadi makoygi kolupto. Kanamata mapan thongnaramde. Manto matakta kochen selaga layba. Magi kadaga si murung solei hai. Mamong nupi na maning da kon pheng naga layri ngay da su. Magi tungdagi kon ko cham thoropagi makon tarak bazane. Aduda madi makoy mungi mi thogli ne hai dana. Tung olaga yengubada kanamta layramde hai. Sidokriba letindu adumdagi mana hek yenglubada. Musuk muba nupi mamami sami lepaga mangki hai. Adudagi mamog do sidi karino malayre dana. Asumna lauramaga wanthaduna layki. Asti hayeng ne haibagi aduda matop jinga matak aduda. Mi satpagi mongda tauramaga. Ibok landoni haidana malay. Makoy sumanga supulle. Sagay matani magi yunga. Tungjaw da kokok haidana tilak bazane. Maduda mana pamungdagi. Kanano haidana kana laurame. Aduga muklepaga ngahak layraga muksu. Thong adu tilay hai. Aduga yana khalukada. Mi ani hungko chatpagi makon tara amaga. Amuklepaga jinga matakta muksa khatki hai. Ngahak layraga thongda mukokok tilakpada. Makoy imungi mi suloyna tara bazane. Ima kaino tawrisi angang singki bada yadre. Khujula kham thazi haidana. Iboki phamangda thagi tawri ngay. Makoygi thongjawda git namai. Maduda ibokna he nang chalo haidana mana siyaliba. Phanektino thong aduda kanbadagi phaki hai. Aduga sumna haibazane. Ay layringayda yade adumayna tawrakanu. Angawbi mi phatabi siragasu. Mi otkanu haidana. Imungda chaybada mapanigi khubak phuraga. Juju haidana tawrai. Abok landoni na sidi mata amane. Ibo mawda khujula khamdu puro hayo. Ima thongnawse kitang hangnaga. Mapanda langthokhi haidana. Khujula khamdu surga mapanda langthokhi. Adudagi sabhekta lepki. Abok landoni na mayamda nungalaga wari tamame. Aduga makoy kothong mapalalaga. Gari thorokpada mafam aduda. Ahaladuna sikiba thawai adu hekta lepaga layrammi hai. Maiso nongma laga nongma mutpa matam adune. Aduga laikhidaba ahal hanubi adu. Manba masu garibu hek yaraktargadi. Gari maningda lepamaga hekta satki hai. Nongma numit amaso maungna hamana masanupi. Angang tuisin tawba lawba halaga. Hojiki hanubi ama laikhidaba duda. Makoy thongani uksalakpada. Adaydagi tinsilakpagi mongda tawri. Mongno hadu su kainoni tawri isibo haidana. Masada yengobada karimata paamde. Tawdabu sumadayda mi amana. Tinsilakpagi mongda di dum tawri hai. Kidana mongna hadu su angando pangkalaga. Mayum tamna kana siyalami. Adubok sum tanarakpagi mongda tawrami. Mayum hek yawbaga magi nupada su wari su tambada. Magi nupana adudi mina nangwanda laknarpo wairini haidana. Adayda mongna hadugi nupaduna. Lisay mapayraga lakpada. Amukaso nupaduda tawrakpadagi. Nupado su kitana mamang maning khangdaba makhay. Mayum yawnaba kana siyalami. Aduna hujiki mafamsi adum. Mi satwa kinarami. Sumayna toyna tawrakpadagi makoying kolub aduda. Kubera haidana ahal laitin ki maramda. Yamna khanghayba mayba mayawi. Aduna nongmadi konong adu. Hamuk yaimang khujula kham tawraga. Ikoy na adayda saithokibadagi. Karisu tawrakidre. Masini mayam ngasigi riyan hore story. Matangi wari thaglakpada mayam pudamuk thengnarasi. Masigidi mayam dagi kainanaba bidai lawzari.